ꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯄꯨꯟꯅ ꯅꯩꯅꯕꯤꯕ ꯐꯩ ꯁꯟꯊꯣꯛꯀꯤ ꯃꯤꯇꯩ ꯑꯔꯤꯕꯅ ꯄꯨꯌꯥ ꯀꯣꯛꯊꯣꯛꯅꯔꯗꯅ ꯃꯥꯡꯂꯨꯔꯕ ꯃꯤꯇꯩꯕꯨ ꯈꯨꯕꯝꯕꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯔꯒꯅꯤꯌꯦ ꯑꯗꯨ ꯅꯣꯡꯒꯤꯕꯨ ꯑꯔꯤꯕꯅ ꯅꯧꯅ ꯈꯨꯟꯊꯣꯛꯄ ꯀꯧꯏ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯂꯥꯏꯔꯤꯛ 17 ꯏꯕꯤꯔꯝꯃꯤ ꯁꯥꯀꯣꯛ ꯊꯤꯔꯦꯟꯁꯦ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯍꯟꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯏꯊꯣꯛꯄꯤꯕꯅꯤ ꯁꯥꯀꯣꯛ ꯊꯤꯔꯦꯟꯗ ꯑꯁꯤ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ ꯔꯦꯀꯣꯔꯗ ꯄꯥꯕꯤꯌꯨ ꯄꯨꯌꯥ ꯅꯩꯅꯕꯤꯌꯨ ꯁꯥꯀꯣꯛ ꯊꯤꯔꯦꯟ ꯌꯥꯎꯕꯅꯤ ꯁꯥꯀꯣꯛ ꯊꯤꯔꯦꯟ ꯄꯨꯌꯥ ꯃꯩ ꯊꯥꯕꯗ ꯌꯥꯎꯈꯤꯕ ꯈꯣꯡꯅꯥꯡ ꯊꯥꯕꯗ ꯂꯥꯛꯑꯒ ꯄꯨꯔꯒ ꯆꯠꯈꯤꯕꯗꯣ ꯂꯥꯏꯅꯤꯡꯍꯟꯗ ꯁꯤꯟꯅꯔꯝꯃꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩꯖꯔꯒꯅꯤ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤ ꯑꯣꯔꯣ ꯇꯥꯅ ꯇꯝꯖꯔꯤꯕ ꯄꯥꯎꯁꯦ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯗꯕ ꯃꯤꯇꯩ ꯀꯟꯕ ꯉꯝꯃꯣꯏ ꯑꯩ ꯃꯤꯇꯩ ꯃꯆꯥꯅꯤ ꯃꯤꯇꯩꯗ ꯁꯤꯡꯅꯔꯛꯄ ꯃꯤꯇꯩꯕꯨ ꯊꯣꯠꯄꯤꯕ ꯃꯤꯇꯩꯕꯨ ꯅꯦꯠꯁꯤꯟꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕ ꯁ꯭ꯄꯤꯔꯤꯠꯇꯨꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯡꯖꯔꯣꯏ ꯑꯩꯕꯨ ꯉꯥꯡꯖꯧꯔꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯉꯥꯡꯕꯗꯁꯨ ꯋꯥꯔꯣꯏꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯣ ꯑꯩ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯝꯂꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯣꯛꯇꯅ ꯊꯅꯝꯃꯤꯕ ꯁꯅꯥꯃꯍꯤꯒꯤ ꯂꯨꯄꯥꯛ ꯃꯅꯨꯡꯗ ꯂꯥꯏꯁꯦꯟ ꯑꯣꯏꯅ ꯂꯥꯠꯂꯒ ꯂꯩꯔꯝꯃꯤꯕꯗꯨꯗ ꯍꯛꯑꯒ ꯀꯔꯝꯍꯥꯏ ꯇꯧꯗꯅ ꯌꯦꯜꯍꯧ ꯃꯌꯦꯛ ꯌꯥꯎꯔꯝꯃꯤꯕ꯭ꯔꯣ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯍꯤꯡ ꯑꯃꯗ ꯃꯌꯦꯛ ꯁꯦꯝꯕ ꯍꯥꯏꯖꯟꯕꯤ ꯂꯥꯏꯅꯤꯡꯍꯟꯕ ꯇꯧꯍꯩꯗꯕ ꯄꯣꯠꯅꯤ ꯃꯗꯨ ꯃꯇꯨꯡ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯌꯦꯛ ꯏꯅꯥ ꯀꯜꯂꯝꯃꯤꯕ ꯂꯥꯏꯅꯤꯡ ꯀꯜꯂꯝꯃꯤꯕ ꯃꯤꯁꯛ ꯑꯊꯣꯏꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯇꯩꯒꯤ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯍꯟ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯒꯤ ꯄꯨꯛꯇꯤꯟꯗꯒꯤ ꯇꯔꯀ ꯑꯂꯪꯀ ꯀꯧꯕ ꯁꯤꯗꯥ ꯕꯤꯟꯗꯥꯕꯣꯟꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯄꯟꯗꯤꯠ ꯑꯗꯣ ꯂꯥꯏꯅꯤꯡꯍꯟꯒꯤ ꯃꯌꯨꯝꯗ ꯂꯥꯏꯅꯤꯡꯍꯟꯕꯨ ꯏꯀꯥꯏꯕ ꯄꯤꯒꯅꯤ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯍꯟꯅ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯄꯨꯝꯅꯃꯛꯇꯨ ꯇꯥꯊꯣꯛꯑꯒ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯇꯪ ꯍꯥꯏꯕꯗ ꯇꯔꯀ ꯑꯂꯪꯀꯗꯣ ꯂꯥꯏꯅꯤꯡꯍꯟꯗ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯍꯥꯏꯗꯅ ꯈꯣꯏꯔꯝꯃꯒ ꯂꯥꯏꯅꯤꯡꯍꯟ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯤ ꯐꯪꯈꯤꯕꯅꯤ ꯁꯤ ꯍꯥꯏꯔꯤꯕꯁꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯅꯧꯕ ꯃꯤꯡꯁꯨ ꯅꯧꯕ ꯊꯃꯣꯏꯁꯨ ꯌꯥꯝ ꯅꯧꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯧꯅ ꯃꯌꯥꯝꯅ ꯄꯥꯎꯗꯝꯕ ꯂꯥꯏꯅꯤꯡꯍꯟꯒꯤ ꯃꯄꯥꯎ ꯃꯌꯥꯝꯁꯤꯡꯁꯤ ꯑꯗꯨꯅ ꯑꯣꯖꯥ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅꯃꯛ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥꯕꯥꯗꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯣꯞꯐꯨꯜꯂꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯍꯧꯖꯤꯛ